Manipur gi anauba Leingak Sembada Yaoba Kuki jogi MLA Pumnamak Kuki jogi area Singda social boycott Toure haina Kuki jo council KJC na law thokre hiramasi gi matang da KJC gi information and publicity gi mai kai da gi thadorokpa social boycott ki cherol aman hai handak Manipur gi anauba Leingak Sembada yaw khiba Kuki jogi MLA sing KJC na kan momong da kandem tawi thawong asi mamang tha January gi tang 13 ta Suda Yaoba group amasung MLA sing amadi KJC ga punna Lawmin nakhiba lungthu resolution bu khongauna bani maram aduna no Leingak Sembada Yaoba Kuki jogi MLA Pumnamak Kuki jona khundaba mafam singda social boycott Toure Kuki jo miyamna makhoi sing asiga social customary amadi miyam ge oiba thabak thoram singda karigumba hiram amata da punna thabak tawminaganu MLA sing asina Manipur gi Leingak asidagi toktuna Kuki jo miyam ga amata oina chatminadribu hawba boycott ki khongjang handokloi makhoina Manipur gi Leingak Sembada yaushin bahai basi Kuki jo miyam bu thawoi usitabagi mathakta aikhoigi thongna amasung ihul amadi Kuki jo miyam amata oina lepminabagi political gi khongpham adubusu thawoi dabani haina cherol asina makhata na pendaba phongdorakli